Loyalam E-PAO tabi Khutimapu Hitram Susmitana Namitangi Pau Pizari Ahanbida Maru headline. Manipur Lakiba Supreme Court of India gi Judge Singda Relief Committee Manipur na Relief Camp ta leriba IDP da khudong chaba kaya pinaba point tarahumdo yaba memorandum Thoknakhre. Aranba Census Chumthoktrifaoba Delimitation Touba Yaroi habasi miyamgi apunba kholau ama oiminasi haina Amuco na phondorakli. AT amasung pambaina luchingba Unlf anigi marakta Khut thoknabadagi asok apan kaya yaukre. Pau sandona pijari. Manipur Lakiba Supreme Court of India gi Judge Singda Relief Committee Manipur na Relief Camp ta leriba IDP da khudong chaba kaya pinaba point tarahumdo yauba memorandum Thoknakhre. Mamang chahi ing nisingani kulhumjoi gi me ahumdagi Manipur da tholiba tha kunithoi shuraba irang asigi matangda yangsinnaba Supreme Court of India gi Judge tarukna saba delegation ngarang ayuk Manipur da thonglabaga loinana Judge Mari gi delegation Chuchampur da chalurei. Judge Singna Chuchampur amasung Moirang da hangliba relief camp ki IDP singa unabaga loinana legal services camp, medical camp amadi legal aid clinic hangdokhi. Masigi matungda ngasi Relief Committee Manipur gi Chief Coordinator Thoidingjam Bon Khurai, Coordinator Haisnam Vizenti Devi amadi Coordinator Yumnam Somarendra Singh na khudiyek pidoda Manipur da leriba Supreme Court ki Judge Singda point tarahumdo yauba memorandum ama Thoknakhre. Memorandum asigi ahanba point ta micham miyamgi mathakta khulai paibasingna chathariba attack asi khudakta thabak lephalu amadi khudakta action lokhatuna lebak asigi chatnariba logi matung inna cherak pigidabani. Ani suba point ta yariba makhai atenba matamgi manungda IDP sing asi masa masagi mayumda hanjal hanaba thabak thorang sing paikhatgadabani. Ahum suba point ta state asida leriba miyam sing asi state asigi manungda attack akai yaudana chathok chasin yahangadabani. Mari suba point ta relief camp sing da leriba IDP sing da chap manaba matik chaba remuneration pigadabani. Manga suba point ta IDP sing da lemna layengi khudong chaba sing lemna casualty OPD amadi laboratory test tawba phanganba. Taruk suba point ta hanadegi anaba loina raklaba chronic disease IDP sing da lemna medical treatment gi khudong chaba phanganba. Taret suba point ta mahi tamliba IDP sing da mahi tambagi tongan ba fee sing habidi admission fee, examination fee, registration fee, hostel fee sing asi university Fawagi Thakta Mahi Tamliba Mahiroi Shingda Lemna Fanghanba. Nipan Suba Point Government Amadi Private Institute Singi Recruitment Singda IDP Singda Ahanba Khudong Chaba Sing Piba. Mapan Suba Point Relief Camp Asanba Yum Amadi Khangna Chanaba Mari Matagi Yumda Jagza from Lodun Leriba IDP Singda Jab Manaba Khudong Chaba Sing Fanghanba. Tara Suba Point Tongan Ba Wakalgi Anaba Sing Namaram Oiduna Masama Tanta Seasoning Bagi Wakalon Lakhandanaba IDP Singda Chang Naina Counseling Pibihan Biba Tarawa Matoshuba Point IDP Singi Oina Tonganba Grievance Cell Amahangdokpa Tarani Toshuba Point IDP Singda Masamasagi Che Chang Sing Habadi Domicile Certificate OVC Certificate Birth Certificate Land Record na Chingba Kaya Tinthabatodana Pitokpiba Habagalunana Tarahumdo Shuba Point Haribadi IDP Singda Pradhan Mantri Suraksha Biba Yosna PMSBY Gumana Chingba Chahigi Oina Lupa Kuntiba Personal Accidental Insurance Yahon Bai Habasini. Loina point tarahumdoi asi atuba matamda thabakta onthokpiduna IDP singda khudong chaba fanghanaba lokhapam thokpa thabak sing adusu lokhappiu haina phangdokhi. Aranba Census Chumthoktrifaoba Delimitation Touba Yaroi habasi miyamgi apunba kholau ama oiminasi haina Amuco na phangdorakli. Chali bachahi English ngani kunmangagi March Tara Nipanda Supreme Court of India na tha ahungi manungda India gi North East ki state Mari habadi Arunachal Pradesh, Nagaland, Manipur amadi Assam da delimitation gi thabak loisingadabani haiba matam pikhiba leirabanina Manipur gi miyamna delimitation gi matangda asengba achumba census da yumpham oirega delimitation tawgadabani madu natragadi delimitation tawba maram chade haibdugi acheppa phirep ama lominarasi haina All Manipur United Clubs Organization Amuco na miyamda appeal tawrakli.
Amuco Secretary General Pratap Laisang Themna Khut Piduna Press Thadorakpa Miyamda Appeal Toba Cherol Asina Makhataribadi Delimitation gi wafam amal lakpada Manipur da Khundaminari ba Purup Singi Marakta misunderstanding Thoktanaba Delimitation gi Thabak Kudimak Aseng ba wafam natraga document Yumpham Ohensi Habigi Pirep Laiminasi Hainasu Purup Kudimakta Cherol Asina Appeal Torakli Loyanana delimitation nga mari lenana kanglup amagi wakal nungai roidaba wahai wata sizinaduna social media na chingbada thagat pidanaba su Amuco na appeal tawrakli Amuco na miyamda tawrakli ba appeal gi cherol asina makhatari badi chang manaba mi masingda yumpham oiraga parliament lok sabha amadi state assembly gi mihut sing khannanaba gi damak delimitation tawba asi yamna tangai fadaba ama oiraga su state ki oiriba phibam gi matung inna delimitation asi apikpa matam gi manungda tawba natraga Touba Habadusu Leblibani. Supreme Court ki order matung inna North East ki state marida delimitation ki thabak loishinaba tha mari gi matam pirak labasu aikhoi Manipur gi di Aranba yumpham oiba census ase chumthoknaba amadi mitop khandoktuna National Register of Citizens NRC ase mapung phana chatnaraba matung Puthorakpa asengba census aduda yumpham oiraga delimitation tawgadabani haibasi Amuco gi lengraba phirepni delimitation process asi haudringeda Manipur gi oinadi delimitation tawbada khwaidigi maru oiriba census aduki matik lalandanina Aranba adu Chumthoktrifaoba delimitation tawba Yaroi haibasi miyamgi apunba kholaw ama ominasi haina phongdorakli AT amasung pamaina luchingba Unlf anigi marakta Khut asokapan kaya yaukhrei Aranba Tengol amasung pambaina luchingba lalhaulup Unlf ki marakta ngarang khatna chainabagi thodokta asok apan yaukhrei nakalani gi maikaidagi nongmai kap khibagi report fangki haina Manipur police na phangdorakli Police tagi phangba paugi matung innadi Imphal East District ki Kongpal Chingangmam laikai gi Kongpal thong manakta leiba Unlf ki miyoi Irengbam Nandakumar Singh atopa maming Tonsna chahi 53 hariba miyoi asigi yumda Aranba Tengol gi miyoi kunlom changsilaki amadi nakal animaki marakta khada chinaba thoki hari Maduda Unlf ki kadar mari chaina kanbadagi asokapan kharanangki lonana nakal animaki maikaidagi nongmai kapki hari Police ki pau asin hai thodok adugi pau phangbaga security force ki team sing jangsinduna Unlf ki kadar mari adu detain tawduna hospital da laying chathaki adum oinamak thoidokpa impaningai oidrei makha tarapa khudong khongthang da security force na khurai da leiba Aranba Tengol unit 17 gi office da jangsinduna raid tawkhibaga lonana polam kaya phagat ke hari Fagalaba polam singi manungda hunting boot mari four-wheeler gari ahum BP helmet ama BP jacket ani Yaroi ni chingnaba drug gram taramanga rifle selling manga technical veil mari BP plate mari camouflage bag ama holster ani magazine poncho ama wireless handset ahum tear gas smoke shell ama insas bayonet ama 303 bayonet ani thangsang ani stallion box ani life round ama diary amadi letterhead single lonena atai mari leinaba polam kaya yauri hairi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Cookie singna khurkhul saval leka jaleba miyoi amagi lokphamda tractor sizinadona law khoiba amadi flag yungsilambagi photo namluba lawpu CRPF na pharaga police ta khusinakhrei Masagi lokfamda cookie singna tractor sizinaduna law unaba khoidokle amadi flag yungsile haiba paw tabadagi cookie singna yungsilamba flag ki photo namluba lawmi ama cookie singi khulmaya nakna changsile haibagi maralda CRPF na pharaga police na sinarakhrei Police na su lawmi adu lokap ta thamjingkhre hari pauche asina phangba paugi matung inadi hariba thodok asi ngarang ayuk Imphal West District ki Sengmai Police ki manung chenba khurkhul saval laikai maningda thokibani pau asina hai khurkhul saval laikai digi lawmi ngangbam Ranjit Allies Tomba chahin nifu humdoi apokpa NG Tomsing kawi ma ki lofam adu khurkhul saval laikai maning amasung kuki khul leiri pokpi changphaiga thangnabada leibani Mahaki law mafam adu mamang chahidagi cookie singna tractor sizinaduna khoidoklaga law uba haukibani hari adubo mahak masagi lawfam adu cookie singna makhoigini haina flag yungsilamle haba paw tabadagi afafata khangdana ngarang ayuk pung 10 kunthra rom tabada matomta mafam aduda chatlaga mobile phone gi photo kapkibani hari cookie singna yungsilambani hariba flag sing adu photo kaplingaida
Mahakpu CRPF na kuki singa naknaba mafamda changsilai haibagi maralda fakibaga loinana mahakpu 57 Touba Mountain Division gi personnel singda sinaki. Masigi matungda 57 Touba Mountain Division na Amuc Sekmai Police Station da puraklaga khusinarakpani hari. Mahakna mathoi chakna namnuba photo sing adudi 57 Touba Mountain Division gi personnel sing na Thoknakhre hari. Chuchampurda numidang pung manga dagi nahasing mayum dagi mapan thokhandaba atopa village lansenduna changbagi athingba thamkhre. Chuchampurda tholiba irang asina maram oiraga charangnabe phibam asi lakshinduna mahosagi phibamda hanjilaknabagi matangda DC Chuchampurna luchingduna tongan ba village tip amadi village authority pune phaminaduna mahong kaya khanabagalunena paikhalakadaba thabak thoram singi matangda wari sanakhre. Wari sanaba aduda numidang pung manga dagi nahasing mayum dagi mapan thokhandaba amadi atopa village lansenduna changbagi athingbasu thamkhre. Wari sanaba adu Chuchampurgi Nehru Markta leba ECT Hall da ngarang nuthil phawa pangthokibani. Wari sanaba aduda Yangtam Lamka Selmat Jenhang Lamka amadi Rengkai gi Chief Singh Village Authority gi Executive Member Singh amadi Manipur Government ki makaidagi DC Chuchampur SP Chuchampur amadi Tuibong Subdivision gi SDO Singh Saruyaki. Wari sanaba aduda Chuchampur da housing wariba charangnaba asigi matangda kupna khanaki. Loinana Chuchampur amadi masigi akoiba mafam singda mahosagi phibamda hanjilaknaba honabada nupisingna maru aina numidangi matamda lauriba thabak thoramsing adu makhatana chathanaba khanaki. Numidang wairam pung manga dagi naha oibasing yumdagi mapan thokhandana mayumda lehenabagi matangda wari sanaki. Naha singna numidang wairam pung manga dagi matungda masa-masagi village manungda legedabani amadi atopa village lansenduna changmagi athingba thamba haina ngarang wari sanaba aduda yaukhiba village chief amadi village authority punna amata oina yanaki. Manipur da delimitation tawdringeda Aadhaar card link tawraga achumba voter list hana puthokadabani haina committee na phangdorakli. Awang nongpoki state marigi haibadi Manipur, Nagaland, Mizoram amadi Assam gi delimitation gi thabak tha ahum gi manungna pangthoknaba Supreme Court ki Chief Justice Sanjeev Khanna gi bench na center da khangankhre. Center gi Solicitor General Tushar Mehta gi makedagi ahenba matam pibinaba haijarkhiba adu bench asina tabaga loinana case asigi makha taba hearing July 18 Englishingani 15 fawba yethokibani. Hariba matam tha ahum asigi manungda mathau taba thabaksing laukhanaba center da khanghanki haina Joint Committee Opposing Delimitation Exercise in Manipur Kangleipaki convener Viseswar Maivamna thadorokpa cherolamana hari. Cherolasina makataribadi Manipur gi oinadi delimitation process asi hodringaida Aadhaar card link tawraga NRC hana chana hangadabani haina akanba demand tawri. Masigi maru eba maramdi 2001 gi census report asi lali chumdaba census report ta yumpham oiraga tawba delimitation na kaidongunda achumba result phangbangamloi. 2001 gi provisional census asi confirm tawnaba 2011 da pukhatpa matamda su pass tawba ngamdana laikhrabani. Aduna di hauzik yamna maru oiribadi 2001 gi census report asi mawng maril tana achumba report ama ohenba changli. Masibu semdok pinaba nakal kaya dagi wakat kaya marum laki. Manugi manungda Joint Committee Opposing Delimitation Exercise in Manipur Kangleipak su amani. Hariba committee asi Manipur da leriba state level organization kayamukna pulaga Manipur gidamak semkibani. Hariba committee asina tongan ba case PIL number 22 of 2020 amadi 23 of 2020 asi Yumnamcha Dilip Kumar President Pandam Zaichandra Kanthozam President IPSA Sanjit Soraisham President in charge Akomlup TH Josikanta Vice President E-PAO Ningthozam Chetan President KSA na punna petitioner oiduna Government of India amadi state government ki makok thongba official manga gi mathakta haukiba Englishingani kungi June 13 amasung 13 Manipur High Court ta thaki. Loinana KSA amasung IPSA petitioner oiduna atopa PIL amasu file tawraba matungda Englishingani kungi June 19 da court asina admit tawkhrabani. Loinana Aadhaar link tawraga headwise count toduna Englishingani kuntaruk fawda losingadabani hari. Cherak sida tha ahungi manungda delimitation tawbagi order thoklaliba asi Manipur da tholiba irang asina maram oiraga pangthokpa ngamloidaba maramna oithoklidaba amani.
Maram aduna asingba delimitation asi Aadhaar card link tauraga headwise count toduna Inglisingani kunmathoi gi census asi hana chumthokadabani. Madugi matungda makhataba delimitation gi thabak asi paikhatpada karishu ayatpa leite haiba wafam thamlakni. Hana changsiliba process asida makhatana leptana changsinbana hena chumba khongthang oigani haina phongdorakli. Kukina tamthina hatokpi kraba Yaroi Avinash amasung Anthony gi aroiba mathong mangam pangthokre. Haukiba kumja Inglisingani kulhomdoi gi November mangada kuki khulai pabisingna faraba matung tamthina hatokpi kraba Imphal West District gi akham awang laikai degi chahi nauriba Yaroi maibam Avinash amasung ningthaujam Anthony gi aroiba mathong mangam ngasi chanabi gi matung inna pangongda mahut senduna leiron changkhre. Laikhidraba Yaroi anigi mafamda Aranba Tengol khulngakpasing mera paibi lupsing amadi maikai adongi miyamna ikai khunabasu utkre. Yaroi anigi leiron chanbagi thoram aduga mari leinana JAC gi member CH Basantana permission da hai. Ing kumja lisingani kulhumdoi gi November mangada Avinash amadi Anthony thabak amagidamak gari macha amada sengmai chakhibani. Lambi khangdabadagi Kangla Tombi lanthokhtuna kangpokpi tamna changsilubadagi Avinash amadi Anthony kuki khulai pabisingna faraba matungda tamthina hatopi khibani. Makhoi anida thokiba laibak thiba thodok asi yamna nungai taba thodok amani. Mihad asigi matangda imung manung amadi JAC na changsinba yaba khongjang kaya amasu changsingkhre. Khongjang sing aduda mateng pangbikhiba miyam pumnamakpu JAC gi maikaidagi tawbimal khangba uchari. Maitei akhoi chanabida miyoi amagi pokpa amadi sibagi thoram asi tangai mak fadana pangthoktaba yade. Maram asina JAC amadi imungi miyosingna kupna khanaraba matungda ngasi asi makhoi anigi leiron chanba haina warep lauduna akham awang laikai da pangthokpani. Laikhidraba makhoi anina chakhrabasu laihoriba imungi miyosingna thengna horiba awaba asigi yengbiraga lengaki maikedagisu angamba mateng pibi pangbirakadra haiduna thajaba thamlubani. Adubo ngasi phawbada lengaki maikedagi positive oiba response amata piraktabadagi Yaroi ani asigi areba mathongmangam asi pangthokpani haina phongdokhi. Aranba Tengolna drug sizinaba singbu laisu tambibagi campaign ama pangthokadori. Aranba Tengolna laisu tambiba campaign haina mingthonba drug awareness campaign ama International Day Against the Drug Abuse and Illicit Trafficking nimitta pangthoknaba sem sare haina Aranba Tengol General Headquarter gi Controller Room Operator Laisram Robertson na khangalakli. Matam kharagi mamangdagi hauduna rehab center singda Tengolot kayana survey chatuna drug users singa wari watai tawduna data kaya collect tawkhi. Masida sunatana online gi khuthangda public poll survey amat sinduna kanglaipak Manipurna chunaba data amasu semkhi. Semkhiba data sing aduda yumpham oirga International Day Against Drug Abuse and Illicit Trafficking nimitta yamna chawba program ama pangthoktuna laisu tambiba campaign asi launch tonaba sem saba loire hari. Cherolasina hai hairiba International Day Against Drug Abuse and Illicit Trafficking numit asida pangthokadoriba program asigi manung channa Aranba Tengolna fagatkiba drug machit sing adusu yamna chawna dispose tobagi program amasu hapli hari. Hairiba wafam sing asiga mari lenana dispose tonaba thamba drug khara khuraida thokiba thodok amada combined force singna unit agi puduna chatkibagi thodok shu laikre haina cherolasina hairi. Thaksi khasi leiraktabasi imung manungdagi horakpa ngaktani angangsing afaba lambida puba haibasi imung manunggi thodangni haina Dr. Lenina phangdorakli. Hauna lonchat khanglak thaksi khasi leiraktaba khudingmak imung manungdagi horakpa ngaktani angangsingbo afaba lambida puba haibasi imung manunggi achoba thodang lei haina lamdam asigi psychiatry gi doctor oibatanatana Share and Care gi founder Dr. R.K. Lenina phangdokre. Wafam asi Share and Care wangkhaining tempu krima palna sinduna matam asigi thaksi khasida medyang ama haiba hiramda nityapa chuthekta leiba DIPR gi auditorium da ngasi pangthokhiba thoramda Dr. Lenina phangdokhibani. Thoram aduda retired IAS R.K. Nimai, retired IPS Sonamani, Editor Skill Manipur gi President Khogendro Khomdram, MCCHRC gi Chairman cum Managing Director Dr. K.H. Ratan Kumar Singh, IPR gi Director Ngangom Uttam Singh amadi Yaroi sing yauna lamdam asigi masak naiba miyoi khayana wangangki. Thoram adugi manung channa Dr. R.K. Lenina phongdorakpada lamdam asida haurakliba mirolna academic, sport amadi art and culture gi lamda
thak wanglabsu thaksi khasi gi lamdadi maning adumak halaklei khonai asida maru aina haurakliba mirolda thaksi khasi hantharakliba asi mama mapagi lamjingba watpa amadi takpi tambiba watpagi achoba mamitai masigi mathakta khonai asida mayai kaba chinjak sizinaba hengalakpada natana chakholakpagi mingda technology gi saruk oriba mobile na chingba polamsing lana sizinabasu thaksi khasi kaitharakpagi achoba maram ama ohelibani adubu thaksi khasi kairakpada angang singbu lana ubiroidabani fu chaiduna warapagi mahutta makhoibu aphaba maikaida puraknaba aphaba pautak piduna lamjing biba mathoktai loinana ngasi share and care na sinduna miyamda awareness pibagi thoram asi hena pauthok chauthok handuna miyamda mamut tana khanghanaba makha tana so pangthokigani haina phongdokhi KCB gi lanmi ahum khutlai kayaga konana fare Security Force ki kangmuna Manipur gi lalholub ama oiriba KCP apunbagi lanmi ahum masa masa gi mayumdagi fagatpa ngamkhibaga lonana lochinduna thamlamba khulai kayasu fagatpa ngamle haina Manipur Police ki PRO na thokpa cherolamana hari cheroladuna hai ahanba oina lamdeng thongkhong lamsang ward number 2 dagi loop adugi lanmi mutum jackson maitei chahi kun fagatki masigi matungda iroshamba mayaleka digi akoijam sanjoy singh chahi 18 amadi phumlok sifai dagi nongthombam gopen singh chahi 68 su fagatki hari faraba miyoi ahum asi wahang pahung chathabada makhoina lochinduna thamlamba insas rifle ama magazine ama maru ahum 9mm pistol ama magazine ama maru ani airgun ani double barrel gun ama lathot gun gi body part ama insas LMG gi magazine ama SLR rifle magazine ama LMG gi magazine ama lathot cell ama tear smoke cell ama fagat pangam ki hari farba miyosing adudagi phangkiba polamsing aduga loinana lamsang police station da Thoknakhre hari thodog aduga ikan kanadana lalholub asigi atopa lanmi amasu khurai kongpal sajole ka degi faki farba miyoi adugi maming ningthaujam chalamba sing chahi 19 kawi mamangda fakiba miyoi ahum adusu mahaki makhada thabak tawbani haibasu khangmangamle hari African swine fever thingnaba thabak lokhatpiu haina phongdorakli Yumthangnariba Nagaland state ki Yachem village da African swine fever paktaknana sandorliba asigi chection thorang Manipur lenga ki mari leinaba department na lokhatpiu haina UCM Sekma unit ki chairman Awangbam Suresh ki cherolamana hari Cherola Sinamaka Taribadi, Awang Sekmai area Fauraga National Highway number 39 Imphal Dimapur Road Asida, Ahing Nungtil Naidana Sayan Pushilakli, Masina Maram Oiragal Lamdam Asomgi Sasan, Maru Oina Ok Loidibat, Farmer Shingda Mipaiba Paunari. Maru Oina Mapanagi Pusilakliba Sayan Sing, Marilenaba Department and Ningtina Check Taubiu Haina Fondorakli. Social media da Aranba Pau Sandokpa Miyoi Taruki Matakta Manipur Police na FIR register Thoknakhre. Hauzik Manipur da toliba irang asiga mari leinana Aranba amadi phurup amaga phurup amagi marakta nungsina handaba yaba mawongda social media da pau sandokpa WhatsApp group taruki mathakta Manipur Police na FIR register Thoknakhre Manipur Police gi phangba paugi matung inna hauzik Chumthoktrifaoba district ta miyambu kihan khanghanba amaga nungsina handadana khana hanba yaba mawong Aranba pausing WhatsApp group channel taruki mathakta amamta oina FIR register tawkhibani Makhatana asigumba thawong chathaba group channel singi mathaktasu logi eba thabak lokhalagani haina Manipur Police ki maikaidagi chection wa thamnakli Manipur da santi hanjalaknaba center na angamba thakta hotnari haina Arjun Ramna phongdorakli Manipur da santi hanjalaknaba center gi maikaidagi angamba thakta hotnari haina Union Law Minister Arjun Ram Mekwal na ngasi High Court of Manipur linkhatkibagi chahi 12 mapung farakpa thoramga mari leinana phongdokhrai Union Minister asina makhatana haikibida Manipur da President rule thamkhraba matungda Parliament ki House anina Manipur da santi thamnawigi matangda khanaki athuba matamda state asida santi hanjilakani haibagi thajabasu lei State asida santi amasung normalcy laklaba khaktada chakhot thorangi thabaksing khumang chauksina paikhatpa ngani State asida leriba community khudingi maikaidagi su santi hanjinaba honabada angamba thodang lominaba changi haina phongdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada marueba pau amuka hana pizari Manipur da lakiba Supreme Court of India gi judge singda Railway Committee Manipur na relief camp ta leriba IDP da khudong chaba kaya pibinaba point 16 yoba memorandum pisingkhre
Aranba census Chumthoktrifaoba delimitation Touba Yaroi habasi miyamgi apunba kholau ama oiminasi haina Amuco na phungdorokli. AT amasung pambaina luchingba Unlf anigi marakta Khut Thoknabadagi asokapan kaya yaukre. Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimako amuka hana khurumjari.